ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯉꯁꯤꯗꯤ ꯅꯨꯄꯥ ꯃꯥꯒ ꯎꯅꯕ ꯆꯠꯀꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯑꯗꯨꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤ꯫ ꯃꯆꯥꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯑꯗꯨꯕꯨ ꯎꯔꯒ ꯃꯃꯥ ꯊꯥꯒꯣꯏꯗꯨ ꯇꯞꯅ, "ꯀꯔꯤꯅꯣ ꯉꯁꯤꯗꯤ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯃꯥꯜꯂꯤꯗ ꯏꯆꯥꯁꯦ?" "ꯍꯣꯏ ꯏꯃꯥ, ꯉꯁꯤꯗꯤ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏ, ꯑꯗꯨꯒꯤꯅꯤ꯫ ꯏꯃꯥ, ꯆꯥ ꯊꯛꯑꯁꯤ ꯂꯥꯎ, ꯑꯩꯈꯣꯏ ꯄꯥꯕꯨꯡꯗꯤ ꯉꯔꯥꯡ ꯑꯗꯨꯝ ꯍꯜꯂꯛꯇꯕ ꯃꯥꯜꯂꯤ." "ꯍꯣ, ꯍꯜꯂꯛꯇꯦ, ꯃꯤꯅꯤꯁꯇꯔꯒꯤ ꯑꯦꯄꯥꯔꯠꯃꯦꯟꯇ ꯂꯩꯌꯦꯅ ꯍꯥꯏꯔꯛꯑꯦ꯫ ꯀꯗꯥꯏ ꯆꯥꯗꯨ ꯊꯛꯑꯁꯤ꯫ ꯆꯥ ꯒ꯭ꯂꯥꯁ ꯑꯃ ꯊꯛꯎꯗ꯭ꯔꯗꯤꯅꯦ ꯅꯣꯡꯃꯒꯤ ꯆꯥꯛ ꯆꯥꯕꯒ ꯑꯃꯠꯇ ꯌꯥꯕ ꯅꯠꯇꯦ ꯇꯧꯔꯤꯁꯤ." ꯍꯥꯏꯅ ꯊꯥꯒꯣꯏꯗꯣ ꯇꯞꯅ ꯐꯝꯊꯩ꯫ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯣ ꯍꯔꯥꯎ ꯆꯥꯗꯨ ꯊꯛꯇꯨꯅ ꯂꯩꯔꯤ꯫ ꯃꯇꯥꯡ ꯑꯗꯨꯗ ꯃꯦꯂꯩꯁꯅ ꯃꯥꯅ ꯋꯥꯈꯜ ꯑꯣꯏꯁꯤꯟꯈꯤꯗ꯭ꯔꯕ ꯋꯥ ꯑꯃ ꯃꯃꯥꯗꯨꯅ ꯇꯞꯅ ꯍꯧꯗꯣꯔꯛꯏ꯫ "ꯕꯦꯝꯃ, ꯏꯃꯥꯒꯤ ꯁꯅꯥ, ꯉꯔꯥꯡ ꯏꯃꯥꯅ ꯍꯥꯏꯕ ꯋꯥꯗꯣ ꯅꯪ ꯀꯥꯎꯒꯅꯨ, ꯅꯣꯡꯃꯈꯛ ꯎꯅꯊꯣꯛꯎꯀꯣ." ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯃꯦꯂꯩꯁꯅꯥꯗꯣ ꯃꯃꯥꯗ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯃꯆꯥꯒꯤ ꯃꯤꯠꯌꯦꯡꯒꯤ ꯑꯥꯔꯊ ꯑꯗꯨꯕꯨ ꯈꯪꯕꯅ ꯃꯃꯥꯗꯣ ꯑꯃꯨꯛꯀꯁꯨ ꯃꯈꯥ ꯇꯥꯏ꯫ "ꯂꯨꯍꯣꯡꯕꯒꯤ ꯋꯥ ꯍꯧꯗꯣꯛꯄ ꯅꯠꯇꯦꯅꯦ ꯑꯩꯅ ꯅꯉꯣꯟꯗ ꯍꯥꯏꯔꯤꯁꯦ꯫ ꯅꯪꯒꯤ ꯄꯥꯝꯗꯗꯣ ꯅꯨꯄꯥꯗꯨꯗ ꯍꯥꯏꯌꯨ ꯍꯥꯏꯕꯅꯤ꯫ ꯅꯨꯄꯥꯗꯨꯅ ꯀꯔꯤ ꯈꯜꯂꯤ ꯍꯥꯏꯕꯗꯨꯁꯨ ꯇꯥꯔꯛꯎ꯫ ꯏꯃꯥꯅ ꯅꯨꯄꯥꯗꯨꯒ ꯎꯅꯕꯗோ ꯑꯩꯅ ꯍꯣꯏ ꯍꯥꯏꯗꯣꯛꯈ꯭ꯔꯦꯕ, ꯑꯗꯨꯅ ꯅꯪꯅ ꯑꯃꯨꯛꯇ ꯏꯃꯥꯒꯤ ꯃꯥ ꯌꯦꯡꯉꯨꯀꯣ ꯏꯕꯦꯝꯃ." ꯃꯦꯂꯩꯁꯅ ꯃꯃꯥꯒꯤ ꯋꯥꯗ ꯍꯔꯥꯎꯕꯒꯤ ꯃꯨꯠꯀꯗꯨ ꯂꯣꯏꯅ ꯊꯨꯗꯦꯛꯈ꯭ꯔꯦ ꯇꯁꯦꯡꯅ, ꯑꯗꯨꯅ ꯑꯁꯨꯝꯅ ꯌꯥꯅꯤꯡꯗꯅ ꯈꯨꯝꯂꯛꯏ꯫ "ꯅꯠꯇꯦ, ꯑꯩꯅ ꯍꯥꯏꯗꯤ ꯎꯅꯔꯒ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯀꯥꯟꯅꯒꯗꯧꯕꯁꯨ ꯅꯠꯇꯦ. ꯀꯥꯟꯅꯔꯣꯏꯗꯕꯗꯨꯗ ꯎꯅꯔꯒ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯃꯇꯝ ꯃꯥꯡꯍꯟꯅꯕ ꯅꯠꯇ꯭ꯔꯣ? ꯑꯩꯁꯨ ꯊꯕꯛ ꯌꯥꯝ ꯆꯤꯜꯂꯤ, ꯃꯤ ꯃꯆꯥꯗꯨꯁꯨ ꯆꯤꯜꯂꯝꯒꯅꯤ. ꯀꯩꯒꯤ ꯑꯩꯒꯤ ꯋꯥ ꯇꯥꯗꯅ ꯏꯃꯥꯅ ꯍꯣꯏ ꯍꯥꯏꯗꯣꯛꯈ꯭ꯔꯤꯅꯣ?" "ꯏꯃꯥ, ꯑꯩ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤꯀꯣ." "ꯀꯅꯥꯅ ꯈꯪꯕ ꯑꯩꯗꯤ, ꯅꯪꯒꯤ ꯄꯥꯝꯖꯕ ꯃꯤ ꯂꯩ ꯍꯥꯏꯗꯨꯗꯤ." ꯐꯔꯦ, ꯅꯪꯅ ꯂꯨꯍꯣꯡꯕꯁꯤ ꯌꯥꯕ ꯉꯝꯃꯣꯏ. ꯅꯪꯒꯤ ꯊꯃꯣꯏꯅ ꯈꯣꯏꯗꯥꯕ ꯃꯤ ꯑꯃ ꯂꯩ ꯍꯥꯏꯔꯕꯅꯤꯅ ꯍꯥꯏꯌꯨ ꯏꯃꯥꯗ. ꯅꯨꯄꯥ ꯃꯆꯥꯗꯨ ꯀꯅꯥꯅꯣ, ꯀꯔꯤꯅꯣ, ꯀꯗꯥꯏꯗꯒꯤꯅꯣ ꯍꯥꯏꯕꯅꯆꯤꯡꯕ ꯄꯨꯝꯅꯃꯛ ꯏꯃꯥꯗ ꯂꯣꯏꯅ ꯍꯥꯏꯌꯨ. ꯑꯗꯨꯒ ꯌꯨꯝꯁꯤꯗ ꯃꯈꯣꯏꯒꯤ ꯑꯍꯜ ꯊꯥꯔꯛꯎ ꯍꯥꯏꯅꯁꯨ ꯅꯪꯅ ꯈꯔ ꯇꯥꯎ." ꯃꯦꯂꯩꯁꯅ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯦ ꯃꯃꯥꯒꯤ ꯋꯥ ꯑꯗꯨꯗ, ꯑꯗꯨꯕꯨ ꯇꯤꯡꯊꯣꯛꯅ ꯁꯥꯎꯔꯨꯕ ꯌꯥꯕ ꯃꯐꯝ ꯃꯇꯝ ꯑꯣꯏꯗꯦ꯫ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃ ꯈꯪꯅꯕ ꯅꯠꯇꯦ, ꯃꯥꯒꯤꯗꯤ ꯇꯝꯉꯥꯟꯕ ꯈꯛꯇꯅꯤ. ꯅꯨꯄꯥꯁꯦ ꯑꯇꯩ ꯀꯅꯥ ꯅꯠꯇꯦ, ꯇꯝꯉꯥꯟꯕꯅꯤ ꯍꯥꯏꯅ ꯍꯥꯏꯔꯨꯕ ꯃꯇꯝꯗ ꯍꯔꯥꯎ ꯃꯃꯥꯁꯤꯅ ꯌꯥꯔꯛꯀꯗꯧꯕ ꯂꯩꯇꯦ. ꯃꯗꯨ ꯈꯪꯕꯅ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ꯫ ꯊꯥꯒꯣꯏ ꯃꯆꯥꯅ ꯇꯨꯃꯤꯟꯅ ꯂꯩꯔꯕꯗ ꯌꯥꯔꯒꯅꯤ ꯃꯇꯥꯒꯨꯝ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ "ꯉꯁꯤꯗꯤ ꯏꯆꯥꯅ ꯊꯕꯛ ꯑꯔꯨꯕ ꯑꯃ ꯂꯩꯔꯦ ꯍꯥꯏꯔꯕꯅꯤꯅ ꯐꯔꯦ. ꯍꯌꯦꯡ ꯈꯔ ꯍꯦꯛ ꯎꯅꯊꯣꯛꯎꯀꯣ, ꯈꯪꯉꯕ꯭ꯔꯥ ꯅꯪ ꯍꯥꯏꯔꯤꯁꯦ?" "ꯍꯣꯏ, ꯑꯩ ꯇꯟꯗꯤ ꯌꯥꯝ ꯇꯜꯂꯤꯀꯣ ꯏꯃꯥ. ꯑꯗꯨꯕꯨ ꯑꯩ ꯅꯨꯄꯥꯗꯨꯒ ꯎꯅꯕꯗꯨꯃꯗꯤ ꯏꯃꯥꯒꯤ ꯈꯜꯂꯒ ꯑꯩ ꯌꯥꯔꯒꯦ. ꯑꯩ ꯆꯠꯂꯒꯦ." ꯁꯤ ꯍꯥꯏꯔꯒ ꯆꯥꯛꯁꯪꯗꯨꯗꯒꯤ ꯁꯧꯔꯥꯡꯅꯅ ꯃꯥꯒꯤ ꯔꯨꯝꯂꯣꯝꯗ ꯂꯥꯛꯏ, ꯑꯗꯨꯒ ꯃꯇꯣꯝꯇ ꯏꯁꯧ ꯇꯧꯗꯨꯅ ꯂꯩꯔꯤ꯫ "ꯑꯩꯁꯦ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯂꯨꯍꯣꯡꯅꯤꯡꯉꯕꯅꯣ ꯈꯪꯗꯦ. ꯑꯩꯅ ꯌꯨꯝꯗ ꯂꯩꯕꯁꯤ ꯃꯈꯣꯏꯗ ꯌꯦꯠꯄ꯭ꯔꯥ ꯈꯪꯗꯦꯕ. ꯉꯥꯛꯇꯪ ꯂꯩꯕꯒ ꯅꯨꯄꯥꯅ. ꯑꯩꯅ ꯍꯣꯔꯦꯟ ꯁꯥꯎꯅꯤꯡꯗꯅꯀꯣ ꯀꯣꯛ ꯆꯦꯟꯈ꯭ꯔꯗꯤ ꯃꯣꯏ ꯀꯞꯐꯧꯅꯤ ꯈꯪꯗ꯭ꯔꯤ. ꯌꯦꯡꯉꯨꯅ ꯀꯨꯏꯔꯔꯣꯏꯗꯧꯅꯤ ꯀꯞꯇꯧꯕ. ꯑꯩ ꯑꯃ ꯂꯩꯕꯒꯤ ꯃꯤꯅ ꯈꯔ ꯌꯨꯝꯁꯦ ꯅꯨꯡꯁꯤꯕꯤꯔꯤꯅꯤ. ꯅꯆꯥꯅꯨꯄꯥ ꯗꯨꯔꯕꯥꯁꯥꯗꯨꯕꯨ ꯀꯅꯥꯅ ꯅꯨꯡꯁꯤꯕꯤꯗꯧꯔꯤꯒꯦ ꯍꯥꯏꯕꯅꯤꯗ." ꯏꯁꯧ ꯇꯧꯗꯨꯅ ꯂꯩꯔꯤꯉꯩ ꯑꯗꯨꯗ ꯇꯝꯉꯥꯟꯕꯒꯤ ꯀꯣꯜ ꯂꯥꯛꯂꯝꯃꯤ꯫ ꯐꯣꯟ ꯑꯗꯨꯗꯒꯤ ꯅꯨꯄꯥꯗꯨꯅ, "ꯆꯥꯛ ꯆꯥꯔꯕꯣ ꯁꯅꯥ?" "ꯆꯥꯗ꯭ꯔꯤꯌꯦ, ꯊꯣꯡꯐꯥꯎ ꯊꯣꯡꯗ꯭ꯔꯤ. ꯅꯪꯗꯤ ꯆꯥꯔꯕꯣ ꯗꯥꯉꯥꯟꯕ?" "ꯆꯥꯔꯦ. ꯉꯁꯤꯗꯤ ꯏꯃꯥꯍꯣꯏꯗꯣ ꯊꯕꯛ ꯑꯃ ꯆꯠꯀꯅꯤꯅ ꯉꯟꯅ ꯑꯗꯨꯝ ꯆꯥꯊꯣꯛꯑꯦ. ꯑꯩꯁꯨ ꯑꯣꯐꯤꯁ ꯆꯠꯂꯣꯏꯗꯕ ꯑꯣꯏꯕꯒꯤ ꯇꯧꯐꯝ ꯈꯪꯗ꯭ꯔꯕ." "ꯑꯩꯗꯤ ꯑꯩꯈꯣꯏ ꯃꯥꯒ ꯏꯁꯧ ꯀꯟꯅ ꯂꯥꯡꯅꯔꯤ. ꯉꯁꯤꯗꯤ ꯑꯩꯁꯦ ꯋꯥꯈꯜ ꯈꯔ ꯅꯨꯡꯉꯥꯏꯅ ꯂꯩꯒꯦ ꯍꯥꯏꯁꯤ ꯃꯣꯏꯅ ꯍꯦꯛꯇ ꯌꯥꯗꯦꯕ." "ꯅꯪꯗꯤ ꯀꯩ ꯃꯔꯝꯒꯤ ꯏꯃꯥꯒ ꯑꯣꯟꯁꯤꯟꯅꯔꯒ ꯂꯥꯎꯅꯔꯤꯕ?" "ꯂꯥꯎꯅꯕꯕꯨꯗꯤ ꯅꯠꯇꯦ. ꯏꯃꯥꯗ ꯑꯩꯅ ꯁꯨꯝ ꯁꯥꯎꯅꯤꯡꯕ. ꯉꯥꯛꯇꯪ ꯂꯩꯕꯒ ꯂꯨꯍꯣꯡꯕꯅ ꯁꯨꯝ ꯇꯧꯔ ꯂꯩ ꯍꯥꯏꯕꯅꯤꯗ." ꯅꯨꯄꯤꯗꯨꯒꯤ ꯋꯥ ꯑꯗꯨꯗ ꯅꯨꯄꯥꯗꯨꯁꯨ ꯂꯛꯅꯔꯒꯦ ꯃꯇꯥꯒꯨꯝ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ "ꯏꯃꯥꯅ ꯍꯥꯏꯔꯤꯗꯣ ꯆꯨꯝꯗ꯭ꯔꯣ ꯅꯪꯕꯣ? ꯅꯪꯕꯨ ꯑꯉꯥꯡ ꯃꯆꯥꯔꯣ? ꯐꯅ ꯐꯠꯇ꯭ꯔꯁꯨ ꯅꯪꯁꯦ ꯑꯔꯤꯕ ꯏꯀꯥꯏꯗꯣ ꯑꯣꯏꯔꯕꯅꯤ. ꯆꯍꯤꯗꯣ ꯑꯝꯇ ꯌꯦꯡꯉꯨ, ꯏꯀꯥꯏꯗ꯭ꯔꯣ? ꯂꯩꯁꯥꯕꯤ ꯑꯣꯏꯅ ꯀꯨꯏꯅ ꯂꯩꯔꯤꯗꯣ." "ꯀꯔꯤ? ꯑꯩꯕꯨ ꯑꯔꯤꯕꯤ ꯀꯥꯏꯅꯒ? ꯑꯩꯅ ꯑꯔꯤꯕꯤ ꯑꯣꯏꯔꯗꯤ ꯅꯪꯗꯤ ꯍꯟꯅꯨꯕ ꯇꯥꯔꯦꯅꯦ. ꯈꯣꯏꯗꯧ ꯁꯥꯎꯅꯤꯡꯕꯅꯤ. ꯅꯪꯉꯣꯟꯗ ꯂꯣꯏ ꯇꯥꯏꯅꯔꯛꯀꯅꯤꯀꯣ ꯍꯧꯖꯤꯛ ꯑꯩꯅ." ꯇꯝꯉꯥꯟꯕ ꯅꯨꯄꯤꯗꯨꯅ ꯁꯥꯎꯕ ꯑꯗꯨꯕꯨ ꯇꯥꯔꯒ ꯃꯈꯣꯜ ꯊꯣꯛꯅ ꯋꯥ ꯅꯣꯛꯆꯩ꯫ ꯅꯨꯄꯥ ꯃꯥꯅ ꯆꯝꯅ ꯅꯣꯛꯄ ꯑꯣꯏꯔꯕꯁꯨ ꯅꯨꯄꯤ ꯃꯥꯅꯗꯤ ꯁꯥꯎꯕꯣꯏ ꯑꯣꯏꯅꯕꯣꯏ ꯀꯣꯜꯗꯨ ꯐꯠꯀꯩ꯫ ꯃꯇꯧ ꯑꯗꯨꯗ ꯅꯣꯛꯅꯤꯡꯕꯗꯨ ꯐꯥꯖꯤꯟꯗꯨꯅ ꯀꯣꯜꯗꯨ ꯑꯃꯨꯛꯀ ꯇꯧꯏ꯫ ꯏꯁꯧ ꯇꯧꯅ ꯅꯨꯄꯤ ꯑꯗꯨꯁꯨ ꯈꯨꯝꯂꯛꯏ꯫
ꯀꯩꯒꯤ ꯑꯔꯤꯕꯤ ꯑꯩꯉꯣꯟꯗ ꯀꯣꯜ ꯇꯧꯕꯤꯔꯛꯏꯅꯣ ꯍꯥ ꯆꯠꯂꯣ ꯅꯨꯡꯁꯤꯗꯦ ꯑꯝꯇ ꯀꯩ ꯀꯥꯟꯗꯕꯗ ꯃꯤꯅ ꯁꯤꯔꯤꯌꯁ ꯇꯥꯔꯒ ꯀꯩꯒꯤ ꯃꯇꯥꯡ ꯆꯥꯗꯅ ꯐꯥꯒꯤ ꯇꯧꯔꯛꯏꯅꯣ ꯉꯥꯎꯕꯤꯁꯤꯗꯤ ꯑꯗꯨꯒꯤ ꯕꯕꯣꯏ ꯇꯥꯈꯤ ꯁꯥꯎꯕ ꯍꯧꯅꯕ꯭ꯔꯣ ꯏꯃꯥ ꯍꯣꯏꯅ ꯅꯪꯕꯨ ꯂꯨꯍꯣꯡꯅꯕ ꯍꯥꯏꯔꯤꯗꯣ ꯅꯪ ꯑꯉꯥꯡ ꯅꯠꯇ꯭ꯔꯦ ꯑꯗꯨꯒꯤꯅꯤ ꯅꯨꯄꯥ ꯂꯩꯔꯦ ꯍꯥꯏꯕ꯭ꯔꯣ ꯃꯣꯏꯅ ꯂꯨꯍꯣꯡꯅꯕ ꯍꯥꯏꯔꯤꯗꯣ ꯅꯨꯄꯥ ꯃꯥꯅ ꯀꯔꯤ ꯑꯍꯦꯟꯕ ꯋꯥꯕꯨ ꯍꯥꯏꯈ꯭ꯔꯕꯅꯣ ꯈꯪꯗꯦ ꯅꯨꯄꯤꯗꯨ ꯁꯧ ꯂꯥꯎꯗꯨꯅ ꯈꯨꯝꯂꯛꯏ ꯍꯣ ꯂꯩꯔꯦꯌꯦ ꯑꯗꯨꯒꯤꯅꯤ ꯈꯪꯉꯕ꯭ꯔꯣ ꯑꯩ ꯂꯨꯍꯣꯡꯕꯒꯤ ꯋꯥꯒ ꯍꯥꯏꯔꯒ ꯅꯪꯅ ꯑꯗꯨꯝ ꯊꯋꯥꯏ ꯇꯥꯅ ꯇꯥꯔꯒ ꯅꯣꯏꯗꯨ ꯀꯩꯒꯤꯅꯣ ꯋꯥꯍꯩ ꯑꯗꯨꯗ ꯇꯝꯉꯥꯟꯕꯗꯨ ꯇꯨꯃꯤꯟꯅ ꯂꯩ ꯑꯍꯦꯟꯕ ꯀꯩ ꯍꯥꯏꯈ꯭ꯔꯕꯅꯣ ꯍꯥꯏꯅ ꯃꯍꯥꯛꯅ ꯇꯨꯃꯤꯟꯅ ꯑꯃꯨꯛ ꯂꯩꯈꯤꯕꯗꯨꯗ ꯅꯨꯄꯤ ꯑꯗꯨ ꯃꯈꯥ ꯇꯥꯔꯛꯏ ꯌꯥꯔꯦ ꯃꯤꯅ ꯁꯥꯎꯔꯦ ꯍꯥꯏꯔꯗꯤ ꯈꯔ ꯊꯦꯝꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯀꯩꯒꯤ ꯇꯨꯃꯤꯟꯅ ꯂꯩꯔꯤꯅꯣ ꯍꯥꯏꯕꯅꯤꯗ ꯅꯪ ꯑꯗꯨꯃꯥꯏꯅ ꯇꯧꯗꯣꯏ ꯑꯣꯏꯔꯗꯤ ꯇꯝꯉꯥꯟꯕ ꯅꯣꯛꯇꯨꯅ ꯅꯠꯇꯦ ꯑꯩꯕꯨ ꯅꯪꯉꯣꯟꯗ ꯀꯩ ꯍꯥꯏꯈ꯭ꯔꯒꯦꯕ ꯁꯅꯥ ꯅꯪꯅ ꯁꯥꯎꯔꯤꯗꯣ ꯀꯩꯒꯤꯅꯣ ꯃꯦꯂꯩꯁꯅ ꯇꯞꯊꯗꯨꯅ ꯇꯞꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏ ꯃꯥꯅ ꯑꯩꯗꯣ ꯉꯁꯤ ꯃꯥꯅ ꯍꯥꯏꯔꯤꯕ ꯂꯨꯍꯣꯡꯅꯕ ꯅꯨꯄꯥꯗꯨꯒ ꯎꯅꯋꯣꯌꯦ ꯅꯨꯄꯥ ꯃꯌꯨꯝꯅ ꯆꯔꯆꯇ ꯂꯨꯍꯣꯡꯁꯦ ꯀꯥꯏꯅ ꯍꯥꯏꯔꯛꯑꯦ ꯑꯗꯨꯒꯤ ꯋꯥꯗꯨꯗ ꯏꯃꯥꯗꯤ ꯑꯃꯨꯛꯇꯣꯏꯕ ꯂꯣꯏꯔꯦ ꯍꯔꯥꯎꯕꯗ ꯑꯩ ꯂꯩꯐꯝ ꯀꯝꯇ ꯈꯪꯗ꯭ꯔꯦꯃꯤ ꯇꯧꯏꯁꯦ ꯇꯝꯉꯥꯟꯕ ꯇꯞꯊꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯑꯗꯨꯗꯤ ꯌꯥꯝ ꯐꯩ ꯀꯩꯅꯣ ꯏꯃꯥ ꯍꯣꯏꯅ ꯍꯥꯏꯔꯤꯗꯨꯗ ꯌꯥꯒꯦꯒ ꯌꯥꯔꯣ ꯇꯤꯡ ꯍꯦꯛ ꯂꯥꯎꯏ ꯅꯨꯄꯤꯗꯣ ꯑꯗꯨꯅ ꯏꯁꯧ កាꯝꯊꯔꯛꯏ ꯇꯥꯅꯤꯡꯗꯕ ꯋꯥ ꯌꯥꯝ ꯉꯥꯡꯒꯅꯨ ꯈꯪꯕ꯭ꯔꯥ ꯑꯩ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤ ꯖꯥꯅꯤ ꯅꯪ ꯂꯨꯍꯣꯡꯕꯗꯣ ꯌꯥꯝ ꯄꯥꯝꯃꯒꯅꯅꯦ ꯅꯪꯒꯤ ꯍꯦꯛ ꯍꯣꯡꯉꯨ ꯑꯩꯗꯤ ꯉꯝꯃꯣꯏ ꯍꯥꯏꯁꯤꯅꯤ ꯅꯪꯕꯨ ꯑꯩꯅ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯗ ꯂꯨꯍꯣꯡꯉꯒ ꯅꯪ ꯇꯨꯃꯤꯟꯅ ꯂꯩꯕ ꯉꯝꯒꯗ꯭ꯔꯣ ꯍꯥ ꯅꯪꯅꯕꯨ ꯉꯝꯅꯤ ꯍꯥꯏꯔꯗꯤ ꯑꯩ ꯆꯠꯈꯤꯒꯦ ꯅꯪ ꯍꯥꯏꯁꯤꯅꯤ ꯅꯪ ꯇꯝꯉꯥꯟꯕ ꯁꯥꯎꯅꯤꯡꯕꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯅꯣꯛꯅꯤꯡꯕ ꯑꯃ ꯌꯥꯎꯔꯦ ꯐꯥꯒꯤ ꯇꯧꯕ꯭ꯔꯥ ꯍꯥꯏꯕꯕꯨ ꯑꯋꯣꯏꯒꯤ ꯅꯨꯄꯤ ꯑꯁꯤꯅ ꯁꯥꯎꯈꯤꯕ ꯇꯥꯔꯦ ꯈꯟ ꯑꯁꯨꯝꯅ ꯐꯥꯗꯣꯛꯇꯨꯅ ꯍꯥꯏꯔꯛꯏ ꯁꯥꯎꯔꯅꯨꯁꯦ ꯑꯩꯅ ꯁꯨꯝ ꯅꯨꯡꯁꯤꯗꯅ ꯐꯥꯒꯤ ꯇꯧꯕꯅꯤ ꯍꯣꯔꯦꯟ ꯄꯨꯡ 2 ꯇꯥꯔꯝꯗꯥꯏ ꯑꯗꯨꯋꯥꯏꯗ ꯂꯥꯛꯑꯣ ꯊꯦꯡꯅ ꯅꯪ ꯌꯨꯝꯗ ꯍꯟꯖꯤꯟꯕꯁꯨ ꯅꯨꯡꯉꯥꯏꯇꯦ ꯑꯩ ꯂꯣꯀꯦꯁꯟꯗ ꯊꯥꯔꯛꯀꯦ ꯋꯥꯗꯣ ꯑꯃꯔꯣꯝꯗ ꯑꯣꯏꯅ ꯂꯥꯛꯈꯤꯕꯗꯨꯗ ꯃꯦꯂꯩꯁꯅꯥꯗꯣ ꯁꯥꯎꯅꯤꯡꯕꯗꯨ ꯐꯈ꯭ꯔꯦ ꯑꯗꯨꯅ ꯇꯞꯅ ꯈꯨꯝꯃꯤ ꯍꯣꯏ ꯑꯩꯁꯨ ꯑꯗꯨꯃꯥꯏꯅ ꯍꯥꯏꯒꯦꯅ ꯈꯜꯂꯝꯕꯅꯤ ꯑꯩ ꯃꯊꯥ ꯌꯥꯝ ꯁꯥꯏꯀꯣ ꯍꯣꯔꯦꯟ ꯑꯩꯈꯣꯏ ꯑꯅꯤ ꯐꯖꯅ ꯋꯥꯔꯤ ꯇꯧꯗꯕ ꯌꯥꯔꯣꯏ ꯍꯣꯏ ꯑꯩ ꯑꯟꯗꯔꯁꯇꯦꯟ ꯇꯧꯏ ꯀꯩꯗꯧꯔꯒꯦ ꯅꯪꯗ ꯉꯟꯅ ꯂꯥꯛꯑꯣ ꯑꯩ ꯉꯥꯏꯗꯨꯅ ꯂꯩꯔꯝꯒꯦ ꯅꯪꯒꯤ ꯅꯤꯜꯂꯤꯉꯩꯗ ꯊꯦꯡꯕꯗꯣ ꯇꯧꯅꯤꯀꯣ ꯑꯃꯨꯛ ꯁꯦ ꯍꯥꯏꯅ ꯐꯣꯟꯗ ꯋꯥꯔꯤꯗꯨꯃ ꯁꯥꯟꯅꯔꯒ ꯊꯝꯅꯈ꯭ꯔꯦ ꯆꯤꯟꯕꯥꯜꯗ ꯅꯣꯛꯅꯤꯡꯕ ꯁꯥꯗꯨꯅ ꯅꯨꯄꯤ ꯃꯉꯣꯟꯗ ꯐꯥꯒꯤ ꯇꯧꯔꯕꯁꯨ ꯐꯣꯟ ꯑꯗꯨꯅ ꯊꯝꯈ꯭ꯔꯕꯗꯗꯤ ꯃꯇꯣꯝꯇ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯄꯣꯛꯆꯔꯝꯃꯤ ꯇꯝꯉꯥꯟꯕꯗꯣ ꯃꯍꯥꯛ ꯑꯁꯤ ꯃꯇꯤꯛ ꯌꯥꯝꯅ ꯆꯥꯗ꯭ꯔꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯃꯇꯣꯝꯇ ꯑꯃꯨꯛꯁꯨ ꯅꯨꯄꯤ ꯑꯁꯤꯕꯨ ꯃꯅꯤꯡ ꯇꯝꯍꯟꯕ ꯉꯝꯗ꯭ꯔꯕ꯭ꯔꯥ ꯃꯥꯅ ꯐꯥꯗꯨꯅ ꯊꯝꯂꯕ꯭ꯔꯥ ꯍꯥꯏꯅ ꯇꯞꯅ ꯁꯨꯝꯅ ꯅꯨꯡꯉꯥꯏꯇꯅ ꯁꯣꯜꯂꯤ ꯅꯪꯁꯦ ꯑꯩꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯕ꯭ꯔꯥ ꯈꯪꯗꯦ ꯉꯁꯤ ꯐꯥꯎꯕ ꯑꯩꯅ ꯅꯪꯉꯣꯟꯗ ꯄꯤꯔꯤꯁꯦ ꯑꯋꯥꯕ ꯉꯥꯛꯇꯅꯤ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯖꯕ ꯑꯁꯤꯅ ꯅꯪꯉꯣꯟꯗ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯕ꯭ꯔꯥ ꯈꯪꯗꯦ ꯑꯗꯨꯕꯨ ꯁꯅꯥ ꯅꯪ ꯑꯩꯒꯤꯗꯃꯛꯇ ꯃꯇꯝ ꯆꯨꯞꯄꯗ ꯂꯩꯌꯨ ꯅꯪꯅ ꯑꯩꯒꯤꯗꯃꯛꯇ ꯂꯦꯞꯄꯨ ꯁꯣꯏꯗꯅ ꯅꯪꯅ ꯑꯩꯒꯤꯗꯃꯛꯇ ꯂꯦꯞꯂꯕ ꯁꯣꯏꯗꯅ ꯑꯩꯈꯣꯏ ꯑꯅꯤ ꯅꯣꯡꯃꯗꯤ ꯍꯔꯥꯎꯅ ꯅꯨꯡꯁꯤ ꯄꯟꯊꯨꯡ ꯌꯧꯒꯅꯤ ꯊꯥꯁꯤꯒꯤ ꯊꯥꯅꯤꯜ ꯂꯩꯕꯒꯨꯝ ꯑꯋꯥꯕ ꯃꯔꯛ ꯑꯁꯤꯗ ꯅꯣꯡꯃꯗꯤ ꯅꯪ ꯑꯩꯒꯤꯁꯨ ꯍꯔꯥꯎꯕ ꯑꯃ ꯂꯩꯔꯛꯀꯅꯤ ꯁꯅꯥ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯃꯃꯥꯅ ꯅꯨꯄꯤ ꯑꯃꯒ ꯂꯨꯍꯣꯡꯅꯕ ꯁꯤꯜꯂꯤꯕ ꯑꯁꯤꯒ ꯎꯅꯧ ꯍꯥꯏꯅ ꯃꯃꯥꯅ ꯇꯛꯄꯗ ꯍꯔꯥꯎꯔꯨꯕ ꯇꯧꯗꯦ ꯃꯪꯗꯒꯤ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯂꯣꯏꯅꯕꯤꯒꯤ ꯄꯣꯂꯣꯏꯕ ꯂꯣꯏꯕꯒ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃ ꯌꯦꯡꯉꯤ ꯍꯥꯏꯕꯗꯨ ꯃꯍꯥꯛ ꯌꯥꯝꯅ ꯄꯥꯝꯗꯦ ꯑꯗꯨꯕꯨ ꯃꯆꯥ ꯑꯁꯤꯒꯤ ꯈꯜꯂꯒ ꯌꯥꯅꯤꯡꯗ ꯃꯍꯥꯛ ꯌꯥꯕꯗ ꯇꯥꯔꯝꯃꯤ ꯅꯨꯡꯊꯤꯜ ꯇꯥꯂꯛ ꯌꯥꯝꯅ ꯆꯨꯞꯄ ꯃꯇꯝꯅꯤ ꯃꯆꯥ ꯑꯗꯨ ꯇꯨꯝꯗꯨꯅ ꯂꯩꯔꯤ ꯃꯤꯠꯌꯦꯡꯅ ꯅꯨꯡꯉꯥꯏꯇꯕ ꯃꯥꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯊꯔꯤꯛꯀꯤ ꯊꯦꯠꯂꯤꯕ ꯐꯣꯇꯣ ꯑꯗꯨꯗ ꯌꯦꯡꯉꯤ ꯍꯥꯏꯔꯤ ꯋꯥꯈꯜ ꯑꯗꯨꯗ ꯁꯨꯝꯅ ꯊꯔꯦ ꯑꯩꯅ ꯂꯧꯔꯤꯕ ꯐꯤꯔꯦꯞ ꯑꯁꯤꯅ ꯂꯥꯟꯖꯗ꯭ꯔꯕ ꯅꯪꯅ ꯑꯩꯕꯨ ꯁꯣꯏꯗꯅ ꯋꯥꯔꯧꯒꯅꯤ ꯍꯥꯏꯕ ꯑꯩ ꯈꯪꯉꯤ ꯑꯗꯨꯕꯨ ꯊꯔꯦ ꯅꯪꯅ ꯊꯝꯃꯝꯕ ꯏꯆꯥ ꯊꯣꯏꯕꯤ ꯑꯁꯤꯒꯤ ꯈꯜꯂꯒ ꯑꯩ ꯐꯤꯔꯦꯞ ꯑꯁꯤ ꯂꯧꯕꯅꯤ ꯅꯪꯒꯤ ꯑꯃꯨꯛꯕꯨ ꯋꯥꯔꯧꯒꯅꯨꯀꯣ ꯃꯇꯝ ꯑꯗꯨꯗ ꯅꯪꯅ ꯍꯥꯏꯕ ꯑꯩꯅ ꯌꯥꯔꯝꯂꯕꯗꯤ ꯉꯁꯤ ꯅꯪ ꯑꯩꯅ ꯂꯥꯞꯅꯔꯤꯕ ꯑꯁꯤ ꯂꯥꯞꯅꯔꯝꯂꯣꯏ ꯑꯩꯁꯦ ꯃꯄꯨꯔꯣꯏꯕ ꯑꯃ ꯑꯣꯏꯕꯗ ꯃꯇꯤꯛ ꯌꯥꯝꯅ ꯆꯥꯗꯕ ꯃꯤꯁꯛ ꯑꯃꯅꯤ ꯍꯥꯏꯕ ꯑꯩ ꯈꯪꯉꯤ ꯊꯔꯦ ꯃꯄꯤꯗꯨ ꯁꯤꯟꯊꯔꯛꯏ ꯇꯞꯅ ꯅꯨꯄꯥ ꯑꯣꯏꯔꯕꯁꯨ ꯉꯁꯤꯗꯤ ꯃꯤꯀꯨꯞ ꯑꯁꯤ ꯑꯃꯨꯛꯁꯨ ꯅꯤꯡꯁꯤꯡꯅꯕ ꯃꯆꯥꯛ ꯑꯃ ꯑꯣꯏꯔꯕꯅꯤꯅ ꯆꯤꯡꯁꯤꯟꯈ꯭ꯔꯦ ꯋꯥꯈꯜ ꯑꯗꯨ ꯃꯇꯝ ꯑꯗꯨꯒꯤ ꯋꯥꯔꯤ ꯑꯗꯨꯗ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ
ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤ ꯃꯄꯥꯟ ꯑꯗꯨꯗ ꯊꯔꯤꯛ ꯑꯃꯗꯤ ꯄꯨꯋꯥꯡꯕꯗꯣ ꯎꯅꯗꯨꯅ ꯂꯩꯔꯤ꯫ ꯇꯧꯕ ꯌꯥꯕ ꯃꯇꯦꯡ ꯀꯌꯥ ꯄꯨꯋꯥꯡꯕ ꯃꯥꯅ ꯊꯔꯤꯛꯀꯤꯗꯃꯛ ꯇꯧꯏ꯫ ꯅꯨꯡꯁꯤꯕ ꯑꯃꯗꯤ ꯃꯤꯅꯨꯡꯁꯤ ꯄꯨꯟꯅ ꯈꯤꯛꯂꯛꯄ ꯑꯣꯏꯕꯅ ꯊꯔꯤꯛ ꯃꯥꯗꯤ ꯄꯨꯡꯄꯦꯟ ꯄꯦꯟꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯤꯅꯨꯡꯁꯤꯒꯤ ꯏꯔꯤꯛꯁꯨ ꯀꯜꯂꯛꯂꯨꯗ꯭ꯔꯦ, ꯅꯨꯡꯁꯤꯕꯤꯕꯁꯨ ꯈꯣꯏꯗꯥꯖꯗ꯭ꯔꯕꯤ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯃꯍꯥꯛ ꯇꯁꯦꯡꯅ꯫ ꯊꯔꯤꯛ ꯄꯨꯋꯥꯡꯕꯗ ꯃꯄꯤ ꯏꯔꯥ ꯆꯦꯅ ꯌꯦꯡꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯤ, ꯌꯦꯝꯄꯣ, ꯍꯥꯏꯌꯨ, ꯇꯥꯔꯤ꯫ ꯅꯪꯅ ꯑꯩꯉꯣꯟꯗ ꯎꯠꯄꯤꯔꯤꯕ ꯃꯤꯅꯨꯡꯁꯤ, ꯄꯤꯕꯤꯔꯤꯕ ꯅꯨꯡꯁꯤꯕ ꯃꯌꯥꯝꯁꯦ ꯑꯩ ꯀꯔꯤ ꯍꯥꯏꯅ ꯂꯃꯟꯁꯤꯡꯗꯣꯏꯅꯣ? ꯅꯨꯡꯁꯤꯅꯕꯗ ꯑꯃꯅ ꯑꯃꯒꯤ ꯃꯇꯦꯡ ꯇꯧꯕꯕꯨ ꯂꯃꯟ ꯑꯃꯨꯛ ꯁꯤꯡꯅꯕ꯭ꯔꯣ? ꯅꯪꯅ ꯑꯩꯒꯤ ꯂꯃꯟ ꯁꯤꯡꯕ ꯄꯥꯝꯂꯒꯗꯤ ꯑꯩꯒꯤꯗꯃꯛ, ꯑꯩꯒꯤ ꯏꯅꯥꯛꯇ, ꯑꯩꯒꯤ ꯌꯨꯝꯗ, ꯏꯃꯥꯒꯤ ꯃꯃꯧ, ꯑꯩꯒꯤ ꯁꯤꯁꯨ ꯑꯣꯏꯗꯨꯅ ꯂꯩꯕꯗꯨꯅꯤ ꯑꯩꯅ ꯄꯥꯝꯂꯤꯕ꯫ ꯃꯁꯤ ꯅꯠꯇꯕ ꯍꯦꯟꯕ ꯃꯇ ꯑꯩ ꯄꯥꯝꯗꯦ ꯅꯐꯝꯗꯒꯤ꯫ ꯊꯔꯤꯛ ꯈꯣꯟꯖꯦꯜꯗꯣ ꯇꯅꯤꯛ ꯇꯅꯤꯛꯅ, ꯑꯗꯨꯕꯨ ꯌꯦꯝꯄꯣ, ꯑꯩꯁꯦ ꯅꯪꯒꯤ ꯂꯣꯏꯅꯕꯤ ꯑꯣꯏꯕꯗ ꯃꯇꯤꯛ ꯌꯥꯝ ꯆꯥꯔꯣꯏ꯫ ꯀꯩꯗꯧꯕꯩ ꯆꯥꯔꯣꯏꯗꯣꯏꯅꯣ? ꯅꯪꯗꯤ ꯑꯩꯒꯤꯅꯤ ꯍꯥꯏꯕꯗ ꯃꯇꯤꯛ ꯌꯥꯝꯅ ꯆꯥꯕ ꯃꯤꯁꯛ ꯑꯃꯅꯤ꯫ ꯀꯩꯒꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯤꯅꯣ? ꯊꯔꯤꯛ ꯁꯣꯟꯊꯥꯡꯅꯅ ꯄꯨꯛꯅꯤꯡ ꯍꯟꯊꯅ ꯃꯈꯥ ꯇꯥꯔꯛꯏ, ꯌꯦꯝꯄꯣ, ꯅꯪ ꯑꯩꯕꯨ ꯀꯌꯥꯝ ꯅꯨꯡꯁꯤ? ꯌꯥꯝꯅ ꯅꯨꯡꯁꯤ꯫ ꯑꯩ ꯅꯪꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤ ꯊꯔꯤꯛ꯫ ꯅꯪꯒꯤ ꯆꯝꯖꯕ ꯅꯇꯧꯅ ꯑꯩꯒꯤ ꯊꯃꯣꯏꯕꯨ ꯈꯨꯗꯨꯝ ꯆꯟꯕ ꯉꯝꯕꯅꯤ꯫ ꯏꯃꯥꯗ ꯅꯪꯒꯤ ꯋꯥ ꯑꯃ ꯑꯩꯅ ꯍꯥꯏꯔꯦ꯫ ꯏꯃꯥꯅ ꯅꯪꯕꯨ ꯃꯃꯧ ꯑꯣꯏꯅ ꯌꯥꯝꯅ ꯄꯥꯝꯖꯔꯦ꯫ ꯑꯗꯨꯕꯨ ꯌꯦꯝꯄꯣ, ꯑꯩꯁꯦ ꯌꯥꯝꯅ ꯂꯨꯕ ꯂꯩꯅꯥ ꯑꯃꯅ ꯅꯥꯏ꯫ ꯗꯣꯛꯇꯔꯅ ꯍꯥꯏꯕꯗ ꯑꯩꯒꯤ ꯑꯣꯏꯔꯤꯕ ꯀꯟꯗꯤꯁꯟ ꯑꯁꯤꯗ ꯃꯃꯥ ꯑꯣꯏꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯇꯠꯇꯅ ꯍꯥꯏ꯫ ꯑꯗꯨꯅ ꯑꯩ ꯌꯨꯝ ꯀꯩ ꯄꯥꯟꯕꯒꯤ ꯋꯥꯈꯜ ꯂꯥꯞꯅ ꯂꯩꯔꯨꯔꯦ꯫ ꯑꯩ ꯑꯃꯅ ꯑꯩꯒꯤ ꯌꯨꯝꯗ ꯃꯧ ꯑꯣꯏꯔꯒ ꯃꯍꯤ ꯌꯥꯟꯗꯕꯤ ꯑꯣꯏꯔꯕꯗꯤ ꯑꯩꯒꯤ ꯃꯒꯤ ꯃꯔꯝꯅ ꯃꯤꯒꯤ ꯏꯃꯨꯡ ꯀꯥꯏꯕꯗꯣ ꯑꯩ ꯄꯥꯝꯗꯦ ꯌꯦꯝꯄꯣ꯫ ꯑꯗꯨꯅ ꯑꯩꯅ ꯇꯠꯇꯅ ꯅꯐꯝꯗ ꯍꯥꯏꯔꯤꯕꯗꯨꯅꯤ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯒꯅꯨ ꯍꯥꯏꯅ꯫ ꯄꯨꯋꯥꯡꯕ ꯊꯔꯤꯛ ꯃꯥꯅ ꯍꯥꯏꯅꯤꯡꯂꯤꯕ ꯋꯥ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯏ꯫ ꯑꯗꯨꯅ ꯍꯧꯖꯤꯛ ꯊꯥꯏꯅꯒꯤ ꯃꯇꯝ ꯅꯠꯇ꯭ꯔꯕꯅꯤ, ꯐꯅꯕ ꯂꯥꯌꯦꯡꯕ ꯌꯥꯏꯅ꯫ ꯑꯗꯨꯒꯤꯕꯨ ꯀꯩꯗꯧꯕꯒꯤ ꯅꯪ ꯋꯥꯈꯜ ꯁꯣꯟꯊꯔꯤꯅꯣ? ꯅꯪꯇ ꯑꯩꯅ ꯍꯥꯏꯕꯗꯤ ꯌꯥꯎ꯫ ꯏꯃꯥꯅ ꯈꯔ ꯀꯜꯂꯤꯉꯩꯁꯤꯗ ꯑꯩ ꯂꯨꯍꯣꯡꯕ ꯄꯥꯝꯃꯤ ꯇꯁꯦꯡꯅ꯫ ꯑꯩꯒꯤ ꯂꯩꯔꯤꯕ ꯐꯤꯕꯝ ꯑꯁꯤꯗ ꯀꯃꯥꯏꯅ ꯍꯧꯖꯤꯛ ꯇꯍꯥ ꯂꯨꯍꯣꯡꯗꯣꯏꯅꯣ ꯌꯦꯝꯄꯣ? ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯏꯃꯥꯁꯨ ꯅꯥꯕ ꯐꯔꯛꯄꯗ ꯉꯥꯏꯔꯤ꯫ ꯑꯩ ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯃꯇꯝ ꯈꯔꯗꯤ ꯂꯩꯈꯤꯒꯦ꯫ ꯆꯞ ꯃꯥꯟꯅꯩ ꯑꯩꯒꯤꯗꯤ꯫ ꯅꯪꯅ ꯑꯩꯒꯤ ꯅꯥꯛꯇ ꯂꯩꯔꯁꯨ ꯏꯃꯥꯁꯦ ꯑꯩꯈꯣꯏꯗ ꯊꯝꯁꯦ꯫ ꯑꯥꯗꯁꯨ ꯃꯤ ꯌꯥꯝ ꯂꯩꯕ ꯅꯠꯇꯦ, ꯏꯃꯥꯒ ꯑꯩꯒ ꯈꯛꯇꯅꯤ꯫ ꯅꯈꯣꯏ ꯑꯅꯤ ꯂꯩꯕꯕꯨ ꯀꯩꯗꯧꯒꯦ? ꯑꯗꯨꯗ ꯀꯩꯝꯇ ꯈꯪꯗꯦ꯫ ꯑꯩꯗꯤ ꯂꯨꯍꯣꯡꯅꯕ ꯇꯧꯔꯁꯦ ꯍꯥꯏꯁꯤꯅꯤꯀꯣ꯫ ꯊꯔꯤꯛ ꯅꯨꯡꯁꯤꯅ ꯄꯨꯋꯥꯡꯕ ꯃꯉꯣꯟꯗ ꯌꯦꯡꯉꯤ꯫ ꯄꯨꯋꯥꯡꯕ ꯃꯥꯁꯨ ꯅꯨꯄꯤ ꯃꯉꯣꯟꯗ ꯌꯦꯡꯉꯤ꯫ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯄꯨꯟꯅ ꯅꯣꯛꯃꯤꯟꯅꯩ꯫ ꯑꯁꯤ ꯑꯣꯏꯔꯕꯣꯏ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤ, ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕꯛ ꯍꯥꯏꯕꯗꯨ꯫ ꯉꯁꯤ ꯍꯔꯥꯎꯅ ꯅꯣꯛꯃꯤꯟꯅꯕ ꯍꯌꯦꯡꯅ ꯀꯔꯤ ꯑꯣꯏꯔꯛꯄ ꯇꯝꯕ ꯉꯝꯕ ꯅꯠꯇꯦ ꯍꯥꯏꯕꯗꯨ꯫ ꯃꯇꯝ ꯑꯗꯨꯗ ꯄꯨꯋꯥꯡꯕ ꯃꯍꯥꯛꯅ ꯊꯔꯤꯛ ꯃꯥꯕꯨ ꯐꯅꯕ ꯍꯥꯏꯗꯨꯅ ꯀꯟꯅ ꯂꯥꯌꯦꯡꯈꯤ꯫ ꯑꯗꯨꯕꯨ ꯏꯁꯣꯔ ꯃꯥꯅ ꯏꯗꯨꯅ ꯇꯝꯃꯝꯕ ꯑꯃ ꯑꯣꯏꯕꯅ ꯀꯟꯕ ꯉꯝꯈꯤꯗꯦ꯫ ꯄꯨꯋꯥꯡꯕ ꯅꯨꯡꯉꯥꯏꯇꯅ ꯁꯣꯜꯂꯤ꯫ ꯂꯥꯞꯅ ꯊꯝꯕ ꯃꯤꯄꯩꯈꯤꯕꯅ ꯅꯪꯕꯨ ꯑꯩꯅ ꯏꯊꯥꯅꯨꯡꯗ ꯄꯥꯝꯃꯨꯅ ꯀꯣꯟꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯇꯤꯡꯈꯪ ꯍꯥꯏꯕꯗꯣ ꯑꯩꯅ ꯑꯣꯏꯔꯨꯕꯅ ꯊꯣꯠꯂꯕꯤ ꯂꯩꯔꯪ ꯅꯪꯉꯣꯟꯗ ꯊꯤꯟꯗꯨꯅ ꯂꯩꯔꯥꯡ ꯄꯨꯟꯁꯤ ꯂꯣꯏꯕꯅꯤ꯫ ꯊꯔꯤꯛ, ꯅꯪ ꯑꯩꯕꯨ ꯑꯣꯜꯂꯨꯒꯅꯨꯀꯣ꯫ ꯅꯪꯒꯤ ꯌꯥꯝꯕꯨꯡꯅ ꯅꯪꯕꯨ ꯅꯨꯡꯁꯤꯃꯟꯈꯤꯕꯅ ꯅꯪꯕꯨ ꯅꯨꯡꯁꯤꯅ ꯃꯐꯝꯗꯒꯤ ꯂꯥꯞꯍꯟꯕꯅꯤ꯫ ꯑꯩꯅꯅꯤ, ꯃꯥꯅꯤ, ꯑꯩꯗꯤ ꯃꯇꯤꯛ ꯌꯥꯝꯅ ꯆꯥꯗꯕ ꯃꯤꯁꯛꯅꯤ꯫ ꯑꯁꯤ ꯍꯥꯏꯅ ꯅꯨꯡꯉꯥꯏꯇꯅ ꯑꯌꯦꯡꯕ ꯑꯃꯗ ꯌꯦꯡꯗꯨꯅ ꯂꯩ꯫ ꯌꯦꯡꯂꯨꯕ ꯈꯨꯗꯤꯡ ꯅꯨꯡꯉꯥꯏꯐꯝ ꯑꯃ ꯈꯪꯕ ꯅꯠꯇꯦ ꯄꯨꯋꯥꯡꯕꯁꯦ꯫ ꯁꯦꯜ ꯐꯅ ꯄꯥꯏ, ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯍꯥꯏꯔꯕꯁꯨ ꯅꯨꯡꯁꯤꯕ ꯑꯃꯗꯤ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯗꯤ ꯁꯦꯜꯅ ꯃꯟꯇꯤꯛꯅꯗꯨꯅ ꯀꯩꯊꯦꯜꯗ ꯐꯪꯕ ꯄꯣꯠꯁꯛꯒꯨꯝ ꯂꯩꯕ ꯐꯪꯕ ꯅꯠꯇꯦꯗꯣ꯫ ꯍꯛꯆꯥꯡ ꯃꯍꯥꯛꯅ ꯃꯥꯂꯦꯝ ꯂꯩꯃꯥꯏꯗ ꯇꯪꯒꯣꯏ ꯑꯣꯟꯈ꯭ꯔꯕꯗꯤ ꯄꯥꯝꯕꯩ ꯂꯩꯇꯦ꯫ ꯀꯥꯎꯊꯣꯛꯄ ꯇꯝꯕ ꯅꯠꯇꯅ ꯑꯁꯤꯔ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯍꯥꯏꯕꯗꯨ꯫ ꯍꯥꯏꯅꯈꯤꯕ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯒꯥꯔꯗꯦꯟ ꯑꯃꯗ ꯇꯝꯉꯥꯟꯕꯗꯨ ꯃꯦꯂꯩꯁꯅ ꯃꯥꯅ ꯂꯥꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯤ꯫ ꯍꯦꯛ ꯌꯦꯡꯕꯗ ꯌꯥꯝꯅ ꯐꯖꯕ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯅꯨꯄꯤ ꯃꯥꯒ ꯎꯅꯔꯅꯤ ꯃꯇꯥꯒꯨꯝ ꯑꯔꯩ ꯊꯥꯈꯩ ꯀꯦꯗꯨꯅ ꯅꯩꯗꯨꯅ ꯂꯥꯛꯂꯕꯅꯤ꯫ ꯃꯤꯅꯠ ꯈꯔꯒꯤ ꯃꯇꯨꯡꯗ ꯅꯨꯄꯤ ꯑꯗꯨꯁꯨ ꯌꯧꯔꯛꯂꯦ꯫ ꯀꯨꯏꯔꯦ ꯑꯁꯨꯝꯅ ꯎꯅꯈꯤꯗꯕ꯫
ꯑꯁꯤꯒꯨꯝꯕ ꯃꯤꯀꯨꯞ ꯑꯁꯤ ꯂꯥꯛꯀꯅꯤ ꯍꯥꯏꯅ ꯃꯪꯗ ꯐꯥꯎꯕ ꯃꯪꯉꯨꯗ꯭ꯔꯤ꯫ ꯑꯗꯨꯕꯨ ꯊꯥꯖꯗꯅ ꯉꯁꯤꯗꯤ ꯑꯃꯨꯛ ꯊꯣꯛꯂꯦ꯫ ꯂꯩꯔꯤꯕ ꯇꯦꯕꯜ ꯑꯗꯨꯗ ꯃꯥꯒꯤ ꯕꯦꯒ ꯑꯗꯨ ꯊꯝꯃꯤ꯫ ꯊꯥꯗꯨꯅ ꯂꯩꯔꯤꯕ ꯁꯣꯐꯥ ꯑꯗꯨꯗ ꯃꯈꯣꯡ ꯀꯥꯔꯟꯆꯠ ꯁꯧꯔꯥꯡ ꯃꯩꯔꯥꯡ ꯄꯩꯗꯨꯅ ꯂꯩꯔꯤ꯫ ꯃꯇꯧ ꯑꯗꯨꯗ ꯇꯝꯉꯥꯟꯕ ꯁꯠ ꯂꯥꯛꯇꯨꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯅꯥꯀꯜ ꯑꯗꯨꯗ ꯐꯝꯊꯥ꯫ ꯃꯃꯥꯏ ꯑꯗꯨꯅ ꯅꯨꯄꯤ ꯃꯉꯣꯟꯗ ꯈꯔ ꯅꯛꯁꯤꯟꯅ ꯍꯥꯏꯔꯦ, ꯀꯩꯅꯣ ꯂꯥꯛꯄꯒ ꯄꯣꯝꯃꯒ ꯂꯥꯛꯏꯁꯦ? ꯁꯦ ꯑꯝꯇ ꯅꯨꯡꯁꯤꯅ ꯌꯦꯡꯉꯨ, ꯅꯣꯡ ꯐꯥꯗꯣꯛ ꯎꯅꯔꯒ ꯀꯩꯒꯤꯅꯣ ꯅꯪꯅ ꯄꯣꯝꯃ ꯂꯩꯔꯤꯗꯨꯕꯣ? ꯋꯥꯍꯩ ꯑꯁꯤꯒ ꯂꯣꯏꯅꯅ ꯃꯈꯨꯠ ꯑꯗꯨꯅ ꯅꯨꯄꯤ ꯃꯥꯒꯤ ꯃꯃꯥꯏ ꯑꯗꯨꯗ ꯄꯥꯏꯗꯨꯅ ꯃꯉꯣꯟꯗ ꯑꯣꯟꯁꯤꯟꯅꯅꯕ ꯍꯣꯠꯅꯩ꯫ ꯑꯗꯨꯕꯨ ꯅꯨꯄꯥꯗꯨꯒꯤ ꯃꯈꯨꯠ ꯑꯗꯨ ꯐꯠ ꯀꯟꯊꯣꯛꯏ꯫ ꯑꯗꯨꯒ ꯁꯧꯔꯥꯡꯅꯅ ꯑꯣꯏꯅꯕꯣꯏ ꯀꯦꯁꯤꯟꯅꯕꯣꯏ ꯇꯧꯅ, ꯃꯤꯅ ꯑꯇꯣꯞꯄ ꯅꯨꯄꯥꯗ ꯂꯨꯍꯣꯡꯅꯕ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯒ ꯅꯪꯅ ꯍꯔꯥꯎꯔꯤ ꯅꯠꯇ꯭ꯔꯣ? ꯅꯪꯗꯤ ꯍꯧꯖꯤꯛ ꯑꯩꯒ ꯎꯅꯩꯁꯤꯁꯨ ꯇꯧꯁꯤꯟꯅꯕꯒꯤ ꯑꯣꯏꯔꯝꯒꯅꯤ꯫ ꯑꯩꯅ ꯀꯩ ꯈꯟꯈꯤꯅꯤ ꯍꯥꯏꯅ ꯈꯟꯗꯨꯅ ꯂꯥꯛꯇꯕ ꯌꯥꯗꯦ ꯍꯥꯏꯅ ꯅꯪ ꯂꯥꯛꯏ ꯅꯠꯇ꯭ꯔꯣ? ꯑꯩ ꯀꯩꯁꯨ ꯅꯨꯡꯁꯤꯔꯝꯒꯗꯧꯕ ꯃꯥꯟꯗꯦꯅ꯫ ꯀꯅꯥꯅ ꯍꯥꯏꯔꯤꯕ ꯑꯩꯅ ꯅꯪ ꯅꯨꯡꯁꯤꯗ꯭ꯔꯦꯗꯤ? ꯅꯇꯧꯗꯨꯅ ꯇꯥꯛꯆꯔꯦ, ꯃꯤꯅ ꯍꯥꯏꯕ ꯍꯥꯏꯗꯕ꯫ ꯑꯩ ꯅꯨꯡꯁꯤꯔꯒꯗꯤ ꯀꯩꯒꯤ ꯅꯊꯝꯃꯣꯏꯗꯨꯗ ꯈꯝꯕꯟ ꯃꯆꯦꯠ ꯑꯃꯠꯇ ꯄꯣꯛꯇ꯭ꯔꯤꯅꯣ? ꯍꯌꯦꯡ ꯏꯃꯥꯅ ꯅꯨꯄꯥ ꯎꯅꯧꯅ ꯍꯥꯏꯔꯛꯑꯦ꯫ ꯑꯇꯩ ꯑꯇꯩ ꯍꯥꯏꯕꯅ ꯍꯥꯏꯕꯅꯤ, ꯑꯩꯅ ꯅꯪ ꯅꯨꯡꯁꯤꯔꯝꯃꯣꯏ ꯀꯥꯏꯗꯨꯗꯤ ꯅꯪ ꯑꯩꯉꯣꯟꯗ ꯍꯥꯏꯖꯁꯅꯨꯀꯣ꯫ ꯊꯕꯥꯛꯁꯦ ꯊꯥꯡ ꯑꯃ ꯄꯥꯏꯔꯒ ꯌꯥꯜꯂꯨ, ꯑꯗꯨꯒ ꯊꯃꯣꯏꯅꯨꯡꯗ ꯂꯥꯗꯨꯅ ꯊꯝꯂꯤꯕ ꯃꯤꯁꯛꯁꯦ ꯀꯅꯥꯅꯣ ꯍꯥꯏꯅ ꯌꯦꯡꯉꯨ꯫ ꯁꯥꯎꯒꯦ ꯇꯧꯕꯅꯤ, ꯑꯗꯨꯕꯨ ꯍꯦꯛꯇ ꯉꯝꯍꯟꯗꯦ꯫ ꯃꯦꯂꯩ ꯁꯅꯥꯗꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯝꯉꯥꯟꯕ ꯃꯉꯣꯟꯗ ꯌꯦꯡꯂꯛꯇꯨꯅ, ꯗꯥꯉꯟꯕ꯫ ꯍꯧꯅꯦ꯫ ꯃꯦꯂꯩ ꯁꯅꯥ ꯅꯤꯡꯊꯤꯅ ꯐꯝꯊꯈ꯭ꯔꯦ꯫ ꯇꯝꯉꯥꯟꯕ ꯃꯥꯁꯨ ꯐꯝꯊꯔꯛꯏ ꯅꯥꯀꯜ ꯑꯗꯨꯗ ꯐꯖꯅ꯫ ꯑꯗꯨꯒ ꯃꯈꯨꯠ ꯑꯆꯧꯕꯗꯨ ꯇꯤꯡꯊꯣꯔꯛꯏ, ꯄꯤꯔꯛꯑꯣ ꯍꯥꯏꯕꯒꯨꯝ꯫ ꯃꯦꯂꯩ ꯁꯅꯥ ꯃꯥꯁꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯅ ꯃꯈꯨꯠ ꯃꯆꯥ ꯇꯅꯧꯔꯕꯤ ꯑꯗꯨꯅ ꯅꯨꯄꯥ ꯃꯥꯒꯤ ꯃꯈꯨꯠ ꯑꯗꯨꯕꯨ ꯄꯥꯏ꯫ ꯑꯩ ꯍꯣꯔꯦꯟꯗꯒꯤ ꯀꯣꯔꯠ ꯃꯦꯔꯦꯖꯀꯤ ꯋꯥꯗꯣ ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯑꯃ ꯂꯩ, ꯑꯗꯨꯗ ꯍꯧꯗꯣꯛꯑꯒꯦ꯫ ꯈꯔ ꯊꯨꯅ ꯇꯧꯅꯕ ꯑꯩ ꯁꯤꯜꯂꯛꯑꯒꯦ꯫ ꯃꯗꯨꯗ ꯊꯧꯔꯛꯄ ꯃꯌꯥꯝꯗꯣ ꯅꯪ ꯊꯦꯡꯅꯕ ꯉꯝꯒꯅꯤꯀꯣ ꯁꯅꯥ? ꯑꯩ ꯉꯝꯒꯅꯤ ꯗꯥꯉꯟꯕ, ꯑꯩ ꯁꯣꯏꯗꯅ ꯉꯝꯒꯅꯤ꯫ ꯅꯪꯒꯤ ꯅꯥꯀꯜꯗ ꯄꯨꯟꯁꯤꯁꯦ ꯂꯣꯏꯍꯟꯕꯤ꯫ ꯅꯪ ꯌꯥꯎꯗ꯭ꯔꯕꯗ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯌꯥꯝꯅ ꯋꯥꯕꯒꯨꯝ ꯇꯧꯏ꯫ ꯑꯩ ꯇꯁꯦꯡꯅ ꯅꯪꯕꯨ ꯅꯨꯡꯁꯤꯌꯦ꯫ ꯄꯤꯛꯂꯤꯉꯩꯗꯒꯤ ꯅꯪ ꯑꯩꯅ ꯋꯥꯅ ꯁꯦꯝꯂꯛꯄ ꯅꯨꯡꯁꯤꯕꯒꯤ ꯃꯔꯤ ꯃꯄꯨꯡ ꯐꯥꯕ ꯑꯩ ꯄꯥꯝꯃꯤ꯫ ꯀꯣꯔꯠ ꯃꯦꯔꯦꯖ ꯇꯧꯔꯦ ꯍꯥꯏꯔꯕꯁꯨ ꯅꯪ ꯏꯔꯥꯏ ꯂꯥꯏꯅ ꯐꯦꯃꯤꯂꯤꯁꯤꯡꯅ ꯊꯥꯗꯣꯛꯏ꯫ ꯑꯗꯨꯅ ꯅꯨꯃꯤꯠ ꯑꯗꯨꯗ ꯅꯪ ꯑꯩ ꯇꯨꯃꯤꯟꯅ ꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯑꯥꯎꯠꯁꯥꯏꯗ ꯆꯠꯀꯗꯧꯕꯅꯤ꯫ ꯍꯣꯏ ꯍꯥꯏꯕꯒꯨꯝ ꯃꯀꯣꯛ ꯅꯣꯝꯃꯤ ꯃꯦꯂꯩ ꯁꯅꯥꯗꯣ꯫ ꯇꯝꯉꯥꯟꯕ ꯑꯗꯨ ꯅꯨꯄꯤ ꯃꯉꯣꯟꯗ ꯌꯦꯡꯉꯤ꯫ ꯃꯦꯂꯩ ꯁꯅꯥ ꯃꯥꯁꯨ ꯅꯨꯄꯥ ꯃꯉꯣꯟꯗ ꯌꯦꯡꯉꯤ꯫ ꯅꯪꯅ ꯐꯩ ꯍꯥꯏꯅ ꯇꯧꯔꯛꯄ ꯈꯨꯗꯤꯡ ꯑꯩ ꯌꯥꯔꯒꯦ ꯗꯥꯉꯟꯕ꯫ ꯑꯩ ꯄꯨꯝꯅꯃꯛ ꯊꯦꯡꯅꯔꯒꯦ ꯍꯥꯏꯅ ꯆꯞ ꯆꯥꯅ ꯂꯦꯞꯂꯕꯅꯤ꯫ ꯑꯗꯨꯕꯨ ꯂꯨꯔꯤꯕꯗꯤ ꯏꯃꯥꯒꯤ ꯂꯨꯍꯣꯡꯕꯒꯤ ꯋꯥꯁꯤꯅ ꯀꯥꯔꯟ ꯇꯥꯔꯛꯏꯁꯤꯅꯤ꯫ ꯇꯝꯉꯥꯟꯕ ꯏꯐ ꯐꯗꯣꯛꯅ, ꯑꯗꯨꯃꯗꯤ ꯅꯪ ꯏꯆꯝ ꯆꯝꯅ ꯎꯠꯊꯣꯛꯑꯒ ꯅꯪ ꯑꯩꯒꯤ ꯂꯞ ꯁ꯭ꯇꯣꯔꯤ ꯂꯤꯊꯔꯝꯃꯨ, ꯑꯗꯨꯗꯒꯤ ꯃꯥ ꯑꯗꯨꯝ ꯆꯠꯈ꯭ꯔꯅꯤ꯫ ꯑꯗꯨꯒꯤꯕꯨ ꯅꯪꯅ ꯋꯥꯕ ꯍꯧꯅꯕ꯭ꯔꯣ? ꯀꯥꯟꯗꯦ, ꯆꯥꯛ ꯇꯨꯝ ꯂꯥꯝꯃꯦ, ꯀꯩꯅꯣꯝꯃ ꯆꯥꯁꯦ꯫ ꯀꯩꯀꯩ ꯆꯥꯅꯤꯡꯉꯦ ꯅꯪꯕꯣ? ꯍꯥꯏꯔꯣ, ꯑꯩ ꯑꯣꯔꯗꯔ ꯇꯧꯊꯒꯦ꯫ ꯃꯦꯂꯩ ꯁꯅꯥ ꯃꯥꯒꯤ ꯆꯥꯅꯤꯡꯕꯗꯣ ꯍꯥꯏꯗꯨꯅ ꯋꯦꯇꯔ ꯑꯃ ꯑꯣꯔꯗꯔ ꯂꯧꯕ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯣꯟꯊꯣꯛꯄꯅꯤ, ꯂꯥꯛꯂꯤꯕ ꯅꯨꯄꯥ ꯃꯆꯥ ꯑꯁꯤ ꯅꯣꯡꯊꯥꯡꯒ ꯍꯤꯔꯝ ꯑꯃꯗ ꯈꯨꯠꯁꯝꯅꯕꯅ ꯃꯦꯂꯩ ꯁꯅꯥ ꯃꯥꯕꯨ ꯃꯁꯛ ꯈꯪꯕ ꯑꯉꯥꯡ ꯑꯃꯅꯤ꯫ ꯇꯝꯉꯥꯟꯕ ꯇꯞꯅ ꯅꯨꯄా ꯃꯆꯥ ꯑꯗꯨꯗ ꯑꯣꯔꯗꯔꯁꯤꯡꯗꯣ ꯍꯥꯏꯔꯒ ꯋꯥꯔꯤ ꯃꯈꯥ ꯇꯧ꯫ ꯑꯆꯥꯄꯣꯠ ꯄꯨꯊꯣꯔꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯤ꯫ ꯑꯗꯨꯕꯨ ꯑꯣꯟꯊꯣꯛꯄ ꯍꯥꯏꯕꯗꯨꯅꯤ, ꯃꯈꯣꯏ ꯑꯅꯤꯅ ꯐꯝꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨꯕꯨ ꯅꯨꯄꯥ ꯃꯆꯥ ꯑꯁꯤꯅ ꯂꯣꯟꯅ ꯇꯨꯃꯤꯟꯅ ꯐꯣꯇꯣ ꯀꯥꯞꯈꯤꯔꯝꯃꯤ꯫